Chahi mangagi project oina lamdam asigi transport driver sing recruitment taunaba Japan lenga ke transport department amati Kanoke transport group Japan amasung India gi delegate punam yoitaret ngase IDTRC Imphal da thunglakhrei ngase Imphal da thunglakhiba delegate sing adu Imphal East district ta leiba IDTRC complex ta taram opagi thoram ama pangthokhe thoram aduga mari leinana IDTRC Manipur gi member secretary Sanji Kumar Naurem na hai Kumja lisingani kunmari da Japan gi public transport sector da leiba transporter singi masing chada hufutara gi changda khanghan hantharapatake Kumja lisingani kunmanga da Japan lenga ke transport department Kanoke transport group Japan amasung India puna khusamnaduna transporter masing hantharakpagi problem ase mengkhatnabagi pandam da lebak ani marakta chahi manga gi project ama pakhatpane project asigi manung chana north east ke state manga dage transporter sing recruit taunabagi khongthak ama oina ngase IDTRC Manipur ga punna khusamnaduna lamdam asigi heavy vehicle driver sing khangatuna training piba hurukane training ase IDTRC Japanese Language Department Manipur University amati NSDCI ga punna saruk ahum thokna IDTRC gi campus ta pangthokane project asida Manipur gi oina chahi amada yamdrabada driver listing amaga chahum yankhai manga Japan da piba ngamnam khonagane ngasi IDTRC gi complex ta Japanese delegate mari Indian delegate ahum lakliba ase field inspection tawduna MOU khurek pinanaba ahan mukhungthang amane chahi manga gi project asina mai palakpada lamdam asigi thabak phangdaba naha seng maru oina transport sector da leiba myoi lising tara gi mathakta thabak phanghanba ngamlagani haina mahangna haikhi nasi gi mifam asi loiraba matungda ekoi chahi manga paikhatkadaba project oibanina hairiba project si paikhatpada kari kari sanna pathap chatnagadage kari tawgadage haibuna chingbagi memorandum of understanding MOU ama athuba matamda sign tawnunabagi ngasigi mifamsina warep lawni haina ekoina khanjai aduna ekoigi asigumlaba training program asigi ekoigi yamna maru oiba ekoidagi state sigi oina kanagadaba hiram ama haiba taragadi manipur da hujik thabak phangdaba nahasing amasung ekoigi transport sector da leiriba silinau singse sahi manga sigi manung da ekoina khanbada around 10,000 about 10,000 mukti ekoina Japan da thabak taunanabagi khudong chawa phangani haibagi achet pathajaba leije